ꯍꯥꯏꯗꯤ ꯃꯣꯇꯤꯚꯦꯁꯟ ꯍꯥꯞꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯃꯉꯣꯟꯗ ꯎꯅꯕ ꯂꯥꯛꯄ ꯁ꯭ꯀꯨꯜꯒꯤ ꯊꯧꯔꯤꯕ ꯅꯥꯕꯅ ꯈꯣꯡ ꯑꯅꯤꯃꯛ ꯈꯨ ꯃꯈꯥꯗ ꯌꯥꯎꯗꯦ ꯁꯤꯒꯨꯝꯕꯁꯦ ꯎꯕꯗ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯐꯤꯕꯝ ꯆꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯁꯤꯗꯩꯁꯤꯗ ꯁꯤꯕꯨ ꯀꯔꯝꯕ ꯋꯥꯈꯜꯒꯤ ꯐꯣꯝꯂꯤꯅꯣ ꯒꯥꯔꯖꯤꯌꯟꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯖꯥꯠꯅꯤ ꯑꯩ ꯏꯄꯣꯏꯒꯤ ꯏꯆꯥꯗ ꯈꯣꯡ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯒꯦꯔꯥ ꯏꯁꯥ ꯏꯆꯥꯗꯨꯐꯥꯎ ꯑꯦꯛꯁꯦꯞ ꯇꯧꯅꯤꯡꯗꯦ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥꯗꯣꯛꯀꯦ ꯈꯜꯂꯤ ꯃꯁꯤꯒꯨꯝꯕ ꯃꯤꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯨ ꯂꯩꯕꯖꯥꯠꯅꯤ ꯍꯥꯏꯕ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯦꯝꯄꯥꯊꯤ ꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯗꯨꯅ ꯂꯥꯛꯆꯔꯦ ꯚꯤꯗꯤꯑꯣꯁꯤꯅ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄꯣꯛꯄꯗꯒꯤ ꯍꯥꯏꯗꯤ ꯈꯔ ꯁꯣꯏꯖꯔꯛꯄ ꯑꯗꯨꯒ ꯇꯉꯥꯏꯐꯗꯅ ꯁꯣꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯃꯥꯅ ꯍꯤꯡꯉꯤꯕ ꯃꯥꯅ ꯇꯧꯔꯤꯁꯤꯒ ꯑꯩꯈꯣꯏꯗꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯔꯝꯃꯒ ꯍꯔꯥꯎꯐꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯥꯗꯕꯁꯦ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨ ꯅꯣꯔꯃꯦꯜ ꯃꯤ ꯑꯩꯈꯣꯏꯒꯤ ꯏꯐ ꯐꯕ ꯑꯗꯨꯒ ꯀꯔꯤꯝꯇ ꯑꯋꯥꯠꯄ ꯂꯩꯇꯕ ꯃꯈꯣꯏꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯃꯔꯝꯗꯤ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯋꯥꯕ ꯃꯈꯜ ꯑꯃꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯣꯏ ꯅꯣꯔꯃꯦꯜ ꯍꯤꯡꯉꯐꯥꯎꯗ ꯄꯦꯟꯕ ꯅꯥꯏꯗꯕ ꯑꯗꯨꯒ ꯄꯨꯛꯅꯤꯡꯗ ꯄꯦꯟꯕ ꯂꯩꯇꯕ ꯑꯁꯤ ꯋꯥꯠꯂꯦ ꯑꯗꯥ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤꯡꯗꯨꯁꯨ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯨꯝꯕꯁꯤꯅ ꯍꯥꯏꯗꯤ ꯊꯧꯅꯥ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯑꯗꯨꯝ ꯄꯥꯏꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯊꯧꯅꯥ ꯑꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒꯗꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯄꯤꯛ ꯑꯗꯨꯗ ꯁꯤꯟꯖꯔꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯅꯥꯒꯤ ꯃꯇꯥꯡꯅꯣ ꯍꯥꯏꯕꯗ ꯖꯣꯙꯄꯨꯔꯗꯒꯤ ꯍꯧꯖꯤꯛꯀꯤ ꯔꯃꯦꯁ ꯕꯤꯁꯅꯣꯏ ꯀꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗꯅꯤ ꯃꯍꯥꯛ ꯑꯁꯦ ꯄꯣꯛꯄꯗꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯌꯥꯎꯗꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯉꯥꯏꯊꯛꯇ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔ ꯇꯠꯄ ꯈꯣꯠꯄ ꯅꯠꯇꯕ ꯄꯣꯛꯄꯗꯒꯤꯅ ꯌꯥꯎꯔꯛꯇꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯁꯣꯁꯥꯏꯇꯤꯅꯁꯨ ꯅꯣꯛꯅꯩ ꯑꯗꯨꯒ ꯄꯣꯛꯂꯛꯄꯗꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯣ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯍꯤꯡꯉꯒ ꯑꯗꯨ ꯌꯧꯅ ꯍꯥꯏꯅꯩꯀꯣ ꯑꯗꯨ ꯃꯌꯥꯝꯒꯤꯁꯨ ꯅꯣꯛꯅꯐꯝ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯅ ꯃꯃꯥ ꯃꯄꯥꯅ ꯃꯁꯥꯒꯤ ꯃꯆꯥ ꯀꯧꯕꯅꯤ ꯀꯅꯥꯅ ꯍꯥꯠꯇꯣꯏꯅꯣ ꯅꯨꯡꯁꯤꯕꯒꯤ ꯃꯥꯕꯨ ꯌꯣꯛꯑꯦ ꯆꯥꯎꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯐꯣꯂꯣꯋꯔ ꯑꯩꯈꯣꯏ 1.7 ꯃꯤꯂꯤꯌꯟ ꯐꯣꯂꯣꯋꯔꯅꯤ ꯈꯔ ꯑꯃ ꯁꯦꯂꯦꯕ꯭ꯔꯤꯇꯤꯒꯤ ꯐꯥꯎꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯃꯥꯒꯤ 1.5 ꯃꯤꯂꯤꯌꯟ ꯃꯊꯛꯇ ꯐꯣꯂꯣꯋꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯁꯦ ꯃꯌꯥꯝꯅ ꯈꯪꯉꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯤꯡ ꯆꯠꯂꯦ ꯑꯩꯈꯣꯏꯅꯁꯨ ꯎꯔꯛꯏꯁꯤꯅꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯄꯣꯛꯇꯅ ꯑꯁꯨꯃꯥꯏꯅ ꯄꯣꯛꯆꯔꯦ ꯄꯣꯛꯀꯗꯕ ꯄꯣꯛꯏ ꯑꯁꯤꯗꯩꯁꯤꯒ ꯃꯥꯅ ꯅꯤꯡꯉꯝꯗꯅ ꯃꯥꯅ ꯃꯁꯥꯒꯤ ꯉꯝꯖꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯤꯡꯕꯗꯣ ꯃꯗꯨ ꯌꯥꯝ ꯊꯤꯅ ꯀꯜꯂꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯎꯠꯂꯛꯇꯣꯏꯁꯦ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯃꯥꯅ ꯀꯃꯥꯏꯅ ꯆꯥ ꯊꯛꯄ ꯃꯥꯅ ꯀꯃꯥꯏꯅ ꯂꯥꯏꯔꯤꯛ ꯌꯦꯛꯄꯀꯣ ꯏꯕ ꯈꯣꯠꯄ ꯇꯧꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀ꯭ꯔꯤꯀꯦꯠꯀ ꯁꯥꯟꯅꯕ ꯑꯗꯨꯒ ꯃꯥꯅ ꯖꯔꯅꯤ ꯇꯧꯕ ꯀꯥꯟꯗ ꯇ꯭ꯔꯦꯟꯗꯒ ꯀꯃꯥꯏꯅ ꯀꯥꯏ ꯕꯦꯒꯀ ꯀꯃꯥꯏꯅ ꯄꯥꯏꯗꯀꯣ ꯑꯗꯨꯒꯩꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯊꯦꯡꯅꯩ ꯃꯃꯥꯟꯅꯕꯗꯨꯁꯨ ꯀꯔꯝꯕ ꯐꯤꯕꯝꯒꯤꯅꯣ ꯃꯥꯒꯤ ꯐꯦꯟ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯁꯨ ꯎꯠꯀꯦ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅꯗꯤ ꯄꯨꯛꯅꯤꯡꯗ ꯊꯨꯛ ꯂꯥꯎꯕ ꯑꯗꯨꯒ ꯊꯧꯅꯥ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯍꯤꯡꯒꯗꯕꯅꯤꯀꯣ ꯍꯥꯏꯕ ꯑꯩꯒꯤ ꯗꯤꯖꯦꯔꯦꯕꯜ ꯁꯣꯟꯗꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯤ ꯊꯣꯛꯐꯝ ꯈꯪꯗ꯭ꯔꯕ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯐꯖꯅ ꯊꯧꯅꯥ ꯂꯩꯒꯅꯦꯅ ꯈꯜꯂꯦ ꯔꯃꯦꯁꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯌꯦꯡꯕꯤꯔꯁꯤ
ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯔꯃꯦꯁꯀꯤ ꯚꯤꯗꯤꯑꯣ ꯁꯨꯕꯗ ꯃꯌꯥꯝ ꯅꯨꯃꯤꯠꯇꯤ ꯀꯔꯤ ꯐꯥꯎꯋꯦ ꯑꯩꯉꯣꯟꯗ ꯐꯥꯎꯗꯦ ꯊꯧꯅꯥ ꯐꯥꯎꯋꯦ ꯑꯗꯨꯅ ꯁꯨꯕꯤꯗꯥ ꯆꯥꯅ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯎꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯁꯨ ꯏꯀꯥꯏꯅꯤ ꯅꯣꯡꯉꯥꯟꯕꯅ ꯆꯣꯡꯉ ꯆꯠꯄ ꯈꯣꯠꯄ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯑꯩꯒꯤ ꯁꯨꯕꯤꯗꯥꯁꯦ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯦꯕ ꯑꯩꯅ ꯆꯥꯛꯈꯨꯝ ꯆꯪꯉꯀꯥꯟꯗ ꯒ꯭ꯌꯥꯁ ꯏꯁꯇꯣꯞꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯦꯕꯜꯗꯨꯒ ꯑꯩ ꯈꯣꯡ ꯅꯥꯏꯕ ꯌꯥꯎꯗꯕꯅꯤꯅ ꯉꯥꯊꯔꯒ ꯑꯣꯏꯅ ꯊꯣꯡꯕꯅꯤ ꯈꯣꯠꯄꯅꯤ ꯈꯪꯗꯦ ꯑꯩꯅ ꯄꯥꯝꯖꯔꯕꯅꯤꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯁꯨꯝ ꯅꯨꯄꯤꯅꯁꯨ ꯑꯗꯨꯝ ꯀꯩꯝ ꯍꯥꯏꯗꯦꯀꯣ ꯁꯤ ꯑꯇꯣꯞꯄ ꯃꯤꯅ ꯎꯕꯗꯗꯤ ꯋꯥꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯈꯟꯒꯅꯤ ꯑꯗꯨꯝ ꯃꯁꯤꯁꯦ ꯍꯥꯟꯅꯗꯤ ꯂꯦꯞꯄꯒ ꯅꯥꯝꯃꯅ ꯆꯣꯡꯉ ꯆꯠꯄꯗ ꯇꯨꯁꯤꯜꯂꯤꯅꯦꯕ ꯀꯩꯒꯤꯅꯣ ꯕꯦꯂꯦꯟꯁ ꯌꯥꯎꯗꯕ ꯈꯣꯡ ꯑꯅꯤꯅ ꯄꯣ ꯆꯥꯎꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯅ ꯕꯦꯂꯦꯟꯁ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯋꯥꯔꯤꯁꯦ ꯑꯦꯗꯥꯞ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯊꯧꯅꯥ ꯍꯟꯕ ꯌꯥꯎꯋꯤ ꯃꯤꯅꯤꯅꯀꯣ ꯔꯣꯕꯣꯠ ꯅꯠꯇꯕꯅꯤꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯩꯗꯨꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯦꯡꯅꯔꯛꯄꯗ ꯃꯥ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯟꯁꯄꯥꯌꯔ ꯇꯧꯕꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯃꯣꯇꯤꯚꯦꯁꯅꯦꯜ ꯍꯥꯏꯗꯤ ꯃꯣꯇꯤꯚꯦꯁꯟ ꯍꯥꯞꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯃꯉꯣꯟꯗ ꯎꯅꯕ ꯂꯥꯛꯄ ꯁ꯭ꯀꯨꯜꯒꯤ ꯊꯧꯔꯤ ꯈꯨꯠ ꯅꯥꯕꯅ ꯈꯣꯡ ꯑꯅꯤꯃꯛ ꯈꯨ ꯃꯈꯥꯗ ꯌꯥꯎꯗꯦ ꯁꯤꯒꯨꯝꯕꯁꯦ ꯎꯕꯗ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯐꯤꯕꯝ ꯆꯥꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯂꯣꯏꯅꯃꯛ ꯁꯨꯔꯦ ꯁꯤꯗꯩꯁꯤꯗ ꯈꯣꯡ ꯊꯥꯡꯒꯩꯗꯕ ꯁꯣꯛꯄꯅꯤ ꯈꯪꯗꯦ ꯄꯨꯛꯄꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯔꯃꯦꯁꯇꯒꯤ ꯃꯌꯥꯝ ꯇꯝꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯦꯊꯣꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯑꯣꯡꯗ ꯆꯠꯂꯁꯨ ꯃꯤꯅ ꯅꯣꯛꯅꯒꯦꯔꯥ ꯅꯣꯛꯅꯔꯣꯏꯒꯦꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯈꯣꯏ ꯊꯣꯛꯄ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯂꯁ ꯐꯦꯃꯤꯂꯤ ꯑꯣꯏꯕꯤꯔꯤꯕ ꯐꯦꯃꯤꯂꯤꯗꯣ ꯃꯗꯨꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯃꯈꯛ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯛꯀꯦ ꯑꯗꯣ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ ꯐꯦꯁꯕꯨꯛꯀꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟ ꯌꯥꯎꯗꯕ ꯅꯦꯀꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡ ꯃꯆꯥꯅꯤ ꯈꯪꯉꯁꯨ ꯑꯗꯨꯝꯕꯗꯣ ꯍꯥꯞꯄꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤꯔꯥꯏꯠ ꯏꯁꯇ꯭ꯔꯥꯏꯛꯀꯨꯝꯕ ꯆꯥꯕꯅꯤ ꯑꯗꯨꯒ ꯔꯨꯜꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯏ ꯍꯥꯏꯅ ꯐꯦꯁꯕꯨꯛꯇꯒꯁꯨ ꯄꯦꯖ ꯍꯥꯡꯉꯒꯗꯤ ꯍꯥꯞꯄꯤꯒꯅꯨ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯁꯨ ꯌꯥꯗꯕꯅꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯍꯥꯞꯄꯤꯒꯅꯨ ꯑꯗꯨꯅ ꯑꯩ ꯈꯤꯇꯪ ꯕ꯭ꯂꯔ ꯇꯧꯕ ꯇꯥꯔꯦ ꯑꯗꯣ अꯉꯥꯡ मसाजे मतांग कई नहीं है बच्चे का जन्म से आया नहीं पैर तो बच्चे को हॉस्पिटल में ही छोड़ने की हो रही है बात यानी कि बच्चे को गोद लेने से किया साफ साफ इनकार तो अब इसमें हॉस्पिटल वाले भी कुछ नहीं कर सकते तो ये है आज के समाज का हाल पिखरबा ngang ase pokpadagi magi khong nama le yautana ngai poklatpa aduduna pokpaduna mama pa mai gajenuna akhoi angang ase lawba ngamoi si khong yauna tholokpasidi akhoi yaninge aduda ina doctor ga munaba hospital da senaba sibu ma source ta phang mani na ko video da mata tu de di na sang ko sibu kar mo khan ge family no guardian no usiki matam de cha cha ai poi bi sa da khut khong yaw kare yaw ro ira sai sa da ko accept tau ni hospital da tha do ke kal masi ko mo bi su kan from lai bi sa ne ha do sibu anga ko fa ado ngasi ki video se me am de yi ko da pu thau na du ga normal da la ba bi as se ni wa ba kitang ra tension lai ba moi de am khana thau na wa ro ne ne khale akoi pu chi je asimo pusi mai ya khalo dia ko sidi asyap pagar dan samaina akoi gi inspire oi ba myam video ai na pagni ke to mapsar kan ya do ai ga loina na pulak na myam akoi chi naw si thona oi na ba khapok ni hai ta ko ati de kasi video sa ngai na ni myam support to bi mo masit nang ai ga video so le sinjar ya ma thek na si ati de ka frame